Movie Riga Manipuna, Mayam with the Mukta, Pujarakli, at last. Movie Sida to the Hendona, Saktamna, Kivasing Marakta, Jennifer Lopez, Simbuliu had a past, Sangchi the heroic Kibanapatuni. Movie C 2024 game movie, Maramaduna, Movie C White Liber Matamda, Copira Lapagi, Sam the Wangi, I don't know what you see, Tin Rijagi, Masita Makta, Mayam Pigani. Movie C Hamagasin Daikoin over Fangivasi, Artificial Intelligence Hybrid. AI Guyana, Mio Cabo among at that one Bagimo see, I coin over Fangi. AI Singers in Mio Vana, Mio Begana, Nabgidam the same Kibani, Tobutabo, Objecti AI Singers in a Mio Bedon Kalaka Bagimo see, a coin over Fangi, Masi Matun the coin over Fangivasi, Bengaluru Havala Masida, Artificial Intelligence in Gatina, Drone Ethic the Holadana, India Mafonka, the so Makoina, Destroy Tobagimo see, a coin over Fangi, Makoy Toriba, Drone Ethic Sida, me. Lising Yankai and the Sibagi Mong situ a coin thing. Assume told the Muiba Masong AI Gimarta, Sona Ribalan, Sina, Muika or Lising Tara and a secret Habagi, report a Moikona TV over Fangi, Masi Matunda Koina, AI terrorist or Habadi, Artificial Intelligence Gay, terrorist or about Holland had even a pass by Queen over Fangali, Mohogasi, a cyborg money, Holland had ever a water sea, separate had a company, Sina Sakibani, other was separate have a company, Sina Makal Kiagi, Robot Cameron Society. Domestic health Kitamata. Mahamasung Ate Robo Singasi, Imum Manungi, Tabu in Khan the Mating Pang Nabita Makta, Sephard Have companies in a Sakibani. Tobuto Holland Hariba Saibogasina, Masana Masagi programming as Wuchi and Sojaraduna Habidi, Obure Tojaraduna, Mui Bagimatak Mahana, Lan Horpagi Mong see a quality key. Matosum Todana Mahana, Mahaki, Loina Riba, Aike Murumsu, Mahana Hector Roduna, Mahakitim Daroina Yahon Key. Matosum the Holland Amasung Mahakitim Singna. Pitribi Mida, Awa Jatinkia, Murumsupire, Amazon, Halak Patagidi, Pitribi upon Bana organization Amashemki, organization as in Mamingasana, Aishi and Hanatoli, fall from the International Coalition Nation Hydroton Key, Maziki Defense Forces in AI Tolapa among Atasing Adutagi, Matuna Vitamata Makoina, Force Cameron Semki, some Totana Makoina, AI Tolapa among Tasing the Gi, Masana Masabu, Kanjana Vitamata Honaki, Matosumna Makoina Lan, Si Horpatagi. AI Singsu Kang Muktavatagi, Makoi, Pitribi Tadokuna, Atopa Garam, the Chatpataki, Tobotobo Makoi, the Salamai Mikupata, Pitribi Mio Singda, Makoi, Mrs. Samatamami, Mrs. Sida Makoi, Haribasi, Makoi Chakivatarakasu, Makoi, Horam Batapaxing a city, Amuhana Laga Tokini, Wapum Sing a Haramdana, Makoisu, Mapama to the Gi, Pitribi Tadokuna Zatki, Pitribi Tadokuna Zatkipasi, Kadai, no Hivasi, the same like Queen Sukandi, Amazon movies in a Sutak 3. Makuju Space Club Mutongatuna, Pitribi the Gichat Kibani, Masiki Makata was in the Queen of Wafangi Basi, Sahi Kunipang Matunda, America Bu Inono Mo, the Ufangi, America the Labor, Ashengi Force Aduna, America the Labor Mapama Madame Maquina, Tibo Humbagi Mong, Sisu, a Queen of Wafangi, Mapama the Maquina, Somasum, Tibo Humbato Patagi, Mapama the Maquina, AI Robot Matine, AI Robot Sigimamingasina, Casca Hinakane, Casca Harivan Passive Pan of Vitamakta, Force Aduna Tomjale, Amasung. Tonga Tuga, Changeta, Wumikupa, Casca Heriban the Passity, Yamna, Sakti Labor Misakamoidami, Maramadra Mahana, Tonga do, Pakai, Mamanda, Tonga do Namhaya Tole, Amasung Mapomadra Ladiba, Missing Adabo, Karisulata be Monda, Mahana Yam line Hali, Mahana Mapomadura Lagliba, Porsing Aduda, Nakoi, Amatahin the Ruhat in a Sohare, Mapomadura Ahenba Force Cameron Sutomzale, Makoina Humble Akumatamda, Mapamaduda, Makoina EMP generator Matam Kibani. EMP generator do on Tortuna, Casca Bu Mapamadra Maichingan Ki, Amazon Mahak Mapamaduda, Sadam Takiduna Mahak Mapamaduda, Utupta Vadamata to Lake Ki, Masi Matunda Coin Overfangi Vasi, Counter Defense Ki, Ella side upon the PC Overfangi, Mogasi analysis Amoivani, Lanmi Mactinate, Mogzu I see and get the Matatabactovani, Matamasi Yamasakola Banina, Mapamadu the Hividi Mahaki, the labor possessing a sea, Loina Smart Oi, Hividi. Smart TV, Smart Blender, Hybrid Voice Commander, Luna Season of Yaba, Posing out the Suway Bani. Mahamadura Riba, Mahaki, Coffee Blender Dunasu, Mahana turning Riba Coffee Sticker Mono Hangaduna, Mahaki the Mokta, Coffee do Sempira Duna Mangwanda Piki. Mahamadura TV Pavla Pomatamda, ICNG, General J. Casina, Matam Liba Kipikta, Terrorists have the AI terrorist single lantern lady Hybagi, report a TV to the Mahana Uvafangi. TV report do highlight when a Tarapanina, Mafamaduda, Kanana Navada, Elas Masamusu Yawi,
ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ AI ꯑꯃꯒ ꯁꯇ꯭ꯔꯪ ꯁꯥꯟꯅꯗꯨꯅꯁꯨ ꯂꯩ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯍꯥꯂꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯀꯥꯁꯀꯥ ꯍꯥꯏꯔꯤꯕ AI ꯔꯣꯕꯣꯠ ꯑꯁꯤ ICNꯒꯤ ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯠꯇ ꯃꯍꯥꯛꯅ ꯎꯕ ꯐꯪꯏ ꯃꯍꯥꯛꯁꯨ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯀꯥꯁꯀꯥꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃꯗꯤ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯗꯨꯅ ICNꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯏ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ICNꯗꯒꯤ ꯃꯤ ꯑꯃ ꯊꯥꯔꯛꯇꯨꯅ ꯑꯦꯂꯥꯁꯄꯨ ꯂꯧꯕ ꯂꯥꯛꯄꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯏ AI ꯑꯗꯨꯅ ꯁꯇ꯭ꯔꯪ ꯑꯗꯨ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯧꯕꯇꯕꯨ ꯁꯇ꯭ꯔꯪꯒꯤ ꯀꯃꯥꯟꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯆꯤꯟꯅ ꯍꯥꯏꯔꯗꯨꯅ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯑꯗꯨ ꯃꯍꯥꯛꯅ AIꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ICNꯒꯤ ꯃꯤ ꯑꯗꯨꯒ ꯑꯦꯂꯥꯁꯀ ꯃꯈꯣꯏ ꯑꯅꯤ ICNꯅ ꯂꯩꯔꯤꯕ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ICNꯒꯤ ꯖꯦꯅꯔꯦꯜ ꯖꯦꯛꯄꯨ ꯎꯕ ꯐꯪꯏ ꯖꯦꯅꯔꯦꯜ ꯑꯗꯨꯅꯗꯤ ꯑꯦꯂꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯃꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯔꯅꯦꯜ ꯑꯗꯨꯅꯗꯤ ꯑꯦꯂꯥꯁ ꯑꯁꯤꯕꯨ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯔꯝꯗꯤ ꯑꯦꯂꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯔꯦꯛꯂꯦꯁ ꯑꯣꯏꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛꯇꯤ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏ ꯃꯤ ꯑꯃꯠꯇ ꯇꯤꯟꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤꯗ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯁꯣꯏꯗꯅ ꯐꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯀꯔꯅꯦꯜ ꯑꯦꯂꯤꯌꯥꯁꯅ ꯖꯦꯅꯔꯦꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯖꯦꯅꯔꯦꯜ ꯑꯗꯨꯅꯗꯤ ꯑꯦꯂꯥꯁ ꯑꯁꯤꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯪꯂꯛꯄꯅꯤꯅ ꯃꯍꯥꯛꯅ ꯑꯦꯂꯥꯁꯄꯨ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯈꯤ ꯀꯔꯅꯦꯜ ꯑꯗꯨꯅ ꯐꯩꯅꯥꯝ ꯍꯥꯏꯇꯥꯔꯒꯁꯨ ꯖꯦꯅꯔꯦꯜ ꯑꯗꯨꯅꯗꯤ ꯑꯦꯂꯥꯁ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯁꯦꯠꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯤꯁꯟ ꯑꯗꯨꯗ ꯌꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯑꯦꯂꯥꯁꯄꯨ ꯀꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯂꯥꯁꯁꯨ ꯂꯥꯛꯏ ꯑꯦꯂꯥꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯍꯥꯛꯄꯨ ꯔꯣꯕꯣꯠꯂ ꯃꯤꯔ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯏ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯅꯦꯜꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯦꯂꯥꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣই ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯦ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯔꯅꯦꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯃꯤꯁꯟ ꯑꯁꯤꯗ ꯑꯦꯂꯥꯁ ꯑꯁꯤꯕꯨ ꯌꯥꯎꯍꯟꯗꯕ ꯇꯥꯔꯒꯗꯤ ꯍꯥꯂꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯀꯔꯅꯦꯜ ꯑꯗꯨꯗ ꯍꯥꯏꯈꯤ ꯑꯦꯂꯥꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯦꯂꯥꯁꯅ ꯖꯦꯅꯔꯦꯜ ꯑꯗꯨꯗ ꯑꯩꯅ ꯀꯥꯁꯀꯥ ꯐꯥꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯅꯈꯣꯏꯗꯒꯤ ꯄꯥꯎ ꯇꯥꯗꯕꯤꯗ ꯇꯤꯚꯤꯒꯤ ꯄꯥꯎꯗꯒꯤ ꯐꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯦꯅꯔꯦꯜꯗ ꯍꯪꯉꯤ ꯖꯦꯅꯔꯦꯜ ꯑꯗꯨꯁꯨ ꯋꯥꯔꯤꯁꯤ ꯐꯖꯅ ꯀꯟꯐꯥꯔꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯐꯖꯕꯤ ꯂꯣꯟꯗꯥꯗ ꯃꯍꯥꯛꯅ ꯑꯦꯂꯥꯁꯇ ꯍꯥꯏꯔꯛꯏ ꯑꯦꯂꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯦꯅꯥꯂꯤꯁ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯀꯥꯁꯀꯥꯗ ꯏꯟꯇꯣꯒ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯧꯈꯤꯕꯅꯤ ꯑꯃꯁꯨꯡ ꯆꯍꯤ 29 ꯐꯥꯔꯕꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯂꯟꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯊꯦꯡꯅꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯠꯇ ꯎꯈꯤꯗꯦ ꯇꯧꯕꯇꯕꯨ ꯍꯟꯗꯛ ꯀꯥꯁꯀꯥ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯏꯕꯁꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯂꯥꯁꯇ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯍꯥꯂꯟꯒꯤ ꯂꯩꯐꯝ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗꯒꯤ ꯈꯪꯗꯣꯛꯎ ꯍꯥꯏꯗꯨꯅ ꯑꯦꯂꯥꯁꯇ ꯃꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯦꯂꯥꯁꯁꯨ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯥꯁꯀꯥꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯀꯥꯁꯀꯥꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯕ꯭ꯔꯤꯐꯀꯦꯁ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯈꯛꯇ ꯌꯥꯎꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯂꯥꯁꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯇ꯭ꯔꯪꯒꯤ ꯁꯦꯅꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏ ꯁꯦꯅꯥ ꯑꯁꯤ ꯌꯥꯝꯅ ꯃꯦꯒꯅꯦꯇꯤꯛ ꯑꯣꯏꯕ ꯁꯦꯅꯥꯅꯤ ꯁꯦꯅꯥ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯅꯞꯁꯤꯜꯂꯒ ꯕ꯭ꯔꯤꯐꯀꯦꯁ ꯑꯗꯨꯕꯨ ꯍꯥꯡꯉꯤ ꯕ꯭ꯔꯤꯐꯀꯦꯁ ꯑꯗꯨꯗꯒꯤ ꯀꯥꯁꯀꯥꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯊꯣꯛꯂꯛꯏ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨꯒꯤ ꯅꯥꯀꯟ ꯊꯪꯕ ꯁꯥꯏꯗꯇꯒꯤ ꯃꯍꯥꯛꯅ ꯃꯀꯣꯛꯀꯤ ꯀꯣꯚꯔ ꯑꯗꯨ ꯐꯛꯇꯣꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯍꯧꯏ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯥꯁꯀꯥꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯝꯃꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯀꯥꯁꯀꯥ ꯑꯃꯁꯨꯡ ꯑꯦꯂꯥꯁ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯑꯁꯨꯝ ꯀꯥꯁꯀꯥꯗ ꯑꯦꯂꯥꯁꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯂꯟ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯍꯥꯛꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯀꯥꯁꯀꯥꯗ ꯃꯍꯥꯛꯅ ꯂꯧ ꯑꯃ ꯇꯧꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯂꯟꯒꯤ ꯖꯒꯥ ꯑꯁꯤ ꯈꯪꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯀꯥꯁꯀꯥꯗ ꯍꯥꯂꯟꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯥꯁꯀꯥꯁꯨ ꯊꯥꯖꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯗꯦꯇꯥꯕꯦꯁ ꯑꯗꯨꯗ ꯍꯥꯂꯟꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯑꯦꯛꯁꯦꯁ ꯇꯧꯗꯨꯅ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯦꯂꯥꯁꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯂꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯦꯟꯗ꯭ꯔꯣꯃꯦꯗꯥ ꯍꯥꯏꯔꯤꯕ ꯒꯦꯂꯦꯛꯁꯤ ꯑꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯇꯥꯟꯖꯥꯗꯨꯗ ꯀꯥꯁꯀꯥꯅ ꯑꯦꯂꯥꯁꯀꯤ ꯋꯥꯈꯜ ꯑꯁꯤ ꯆꯣꯏꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯦꯂꯥꯁꯀꯤ ꯃꯃꯥꯒꯤ ꯋꯥꯔꯤ ꯁꯥꯖꯜꯂꯛꯄ ꯍꯧꯔꯛꯏ ꯑꯦꯂꯥꯁꯁꯨ ꯃꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯁꯀꯥꯅ ꯃꯌꯥꯗꯒꯤ ꯆꯀ꯭ꯔ ꯑꯃ ꯀꯥꯞꯊꯣꯔꯛꯏ ꯇꯧꯕꯇꯕꯨ ꯑꯦꯂꯥꯁꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯥꯁꯀꯥꯒꯤ ꯃꯃꯥꯡꯗ ꯐꯣꯔꯁ ꯐꯤꯜ ꯑꯃ ꯈꯟꯗꯨꯅ ꯊꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯥꯞꯊꯣꯔꯛꯂꯤꯕ ꯆꯀ꯭ꯔ ꯑꯗꯨ ꯐꯣꯔꯁ ꯐꯤꯜ ꯑꯗꯨꯗ ꯄꯟꯗꯨꯅ ꯑꯦꯂꯥꯁ ꯀꯔꯤꯁꯨ ꯁꯣꯛꯇꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠꯁꯤꯡ ꯑꯃꯁꯨꯡ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯦꯒꯅꯦꯠ ꯑꯃꯒ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯀ꯭ꯔꯥꯁ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯑꯦꯂꯥꯁꯅ ꯄꯨꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯁꯦꯅꯥ ꯑꯗꯨꯅ ꯀꯥꯁꯀꯥꯒꯤ ꯃꯀꯣꯛꯇ ꯊꯤꯟꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯁꯇꯦꯝ ꯑꯗꯨꯕꯨ ꯀ꯭ꯔꯥꯁ ꯇꯧꯍꯟꯈꯤ ꯑꯦꯂꯥꯁꯅ ꯀꯥꯁꯀꯥꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯁꯨꯛ ꯀꯨꯏꯅ ꯈꯪꯂꯛꯇ꯭ꯔꯕ ꯍꯥꯂꯟꯒꯤ ꯂꯩꯐꯝ ꯑꯁꯤ
ꯍꯥꯏꯕꯗꯤ ꯆꯍꯤ 19ꯒꯤ ꯃꯇꯨꯡꯗ ꯍꯥꯂꯟꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯑꯦꯂꯥꯁ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯍꯥꯂꯟ ꯑꯃꯁꯨꯡ ꯑꯦꯂꯥꯁꯀꯤ ꯃꯔꯛꯇ ꯃꯃꯥꯡꯊꯛꯇ ꯋꯥꯔꯤ ꯑꯃ ꯂꯩꯈꯤ ꯃꯈꯥ ꯇꯥꯕꯗ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯂꯥꯁꯅ ꯍꯥꯂꯟꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯕ ꯃꯇꯝꯗ ꯃꯤꯁꯟ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯈꯤ ꯑꯦꯟꯗ꯭ꯔꯣꯃꯦꯗꯥ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯒꯦꯂꯦꯛꯁꯤ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯦꯅꯔꯦꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯍꯥꯂꯟ ꯁꯤꯕꯗꯨ ꯌꯦꯡꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯔꯅꯜ ꯑꯗꯨꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯟ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯒꯗꯕ ꯀꯔꯅꯜ ꯑꯦꯂꯥꯏꯁꯁꯨ ꯂꯥꯛꯈꯤ ꯑꯩꯈꯣꯏꯅ ꯆꯠꯇꯣꯔꯤꯕ ꯃꯤꯁꯟ ꯑꯁꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯀꯣꯠ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯍꯦꯛ ꯇꯧꯖꯔꯒ ꯀꯔꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯁꯦꯐꯔ ꯀꯝꯄꯅꯤꯅ ꯑꯦꯅꯥꯂꯥꯏꯖ ꯇꯧꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯦꯂꯥꯁꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯘꯔ ꯑꯁꯤ ꯏꯅꯧ ꯅꯧꯕ ꯘꯔꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯑꯣꯏꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ AI ꯔꯣꯕꯣꯠ ꯑꯃꯒ ꯅꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯕ ꯆꯠꯀꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯂꯟꯒꯤ ꯃꯒꯨꯟ ꯑꯁꯤ ꯑꯩ ꯐꯖꯅ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯄꯨꯕꯤꯌꯨ ꯑꯩꯁꯨ ꯃꯤꯁꯟ ꯑꯗꯨꯗ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯔꯅꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯀꯔꯅꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯁꯟ ꯑꯁꯤꯗ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯁꯥꯃꯛꯁꯨ ꯁꯤꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯨ ꯂꯣꯏꯅ ꯑꯋꯥꯐꯝ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯆꯠꯄ ꯌꯥꯎꯕ ꯌꯥꯔꯣꯏ ꯃꯤꯁꯟ ꯑꯁꯤꯗ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯑꯦꯂꯥꯁꯅꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤꯁꯟ ꯑꯁꯤꯗ ꯑꯩꯕꯨ ꯄꯨꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯀꯔꯅꯜ ꯑꯗꯨꯅ ꯑꯦꯂꯥꯁꯄꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯍꯦꯡꯒꯔ ꯑꯗꯨꯗ ꯄꯨꯊꯣꯔꯛꯏ ꯍꯦꯡꯒꯔ ꯑꯗꯨꯗ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯑꯦꯂꯥꯁꯇꯨ ꯃꯐꯝ ꯑꯗꯨꯗ ꯔꯣꯕꯣꯠ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯗꯤ ꯔꯣꯕꯣꯠꯃꯛꯇꯤ ꯅꯠꯇꯦ ꯑꯥꯔꯃꯔ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯖꯣꯏ ꯍꯥꯏꯕ ꯔꯣꯕꯣꯠ ꯑꯃꯕꯨ ꯎꯕ ꯐꯪꯏ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯥꯒꯤꯗꯃꯛꯇ ꯀꯣꯐꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯀꯣꯐꯤ ꯊꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯀꯣꯐꯤ ꯃꯁꯤꯟ ꯑꯗꯨ ꯌꯥꯔꯝꯗꯕꯒꯤ ꯃꯍꯥꯛꯅ ꯏꯁꯧ ꯂꯥꯡꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯀꯣꯐꯤ ꯁꯤꯟꯅꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯑꯦꯂꯥꯁꯅ ꯑꯩꯅ ꯀꯣꯐꯤ ꯊꯛꯅꯤꯡꯉꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯔꯅꯜꯅ ꯍꯪꯉꯛꯏ ꯃꯗꯨꯅ ꯀꯔꯅꯜꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯅ꯭ꯌꯨꯔꯦꯜ ꯂꯤꯡ ꯑꯃꯅ ꯂꯤꯡ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯗꯤꯚꯥꯏꯁ ꯑꯃ ꯃꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯏ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯥꯔꯃꯔꯁꯤꯡ ꯑꯁꯤ ꯅ꯭ꯌꯨꯔꯦꯜ ꯂꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯦꯟꯖꯔꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ ꯑꯃꯁꯨꯡ AIꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯂꯥꯁꯅ ꯃꯁꯤꯗꯤ ꯑꯥꯏꯟꯅ ꯌꯥꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯗꯤꯚꯥꯏꯁ ꯍꯥꯏꯕꯗꯤ ꯅ꯭ꯌꯨꯔꯦꯜ ꯂꯤꯡ ꯑꯁꯤ ꯑꯦꯂꯥꯁꯀꯤ ꯃꯃꯥ ꯕꯦꯜꯅ ꯁꯥꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯦꯂꯥꯁꯅ ꯃꯃꯥꯡꯊꯛꯇꯒꯤ ꯐꯖꯅ ꯈꯪꯗꯨꯅ ꯂꯥꯛꯏ ꯑꯦꯂꯥꯁꯀꯤ ꯃꯃꯥ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯪꯒꯤꯅ ꯃꯥꯒꯤ ꯃꯇꯥꯡꯗꯒꯤ ꯍꯥꯂꯟꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯕꯗꯨ ꯍꯧꯖꯤꯛꯇꯤ ꯁꯥꯎꯔꯒꯅꯨ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯐ ꯑꯐꯕ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯂꯥꯁꯇ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯔꯅꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯖꯣꯏꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯋꯥꯗ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯥꯂꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯋꯥꯗ ꯑꯁꯤꯒ ꯊꯦꯡꯅꯕꯁꯨ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯦꯂꯥꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯤꯁꯟ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯒꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯑꯦꯂꯥꯁꯇ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯣꯞ ꯑꯣꯏꯔꯤꯕ ꯑꯦꯅꯥꯂꯤꯁ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯗꯨꯅ ꯅꯪꯅ ꯃꯤꯁꯟ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯀꯔꯅꯜ ꯑꯦꯂꯤꯌꯥꯁꯅ ꯅꯪꯁꯨ ꯆꯠꯄ ꯌꯥꯔꯅꯤ ꯅꯪꯁꯨ ꯆꯠꯄ ꯌꯥꯎꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦꯅꯔꯦꯜꯅ ꯅꯪꯅ ꯍꯧꯖꯤꯛꯅ ꯃꯍꯥꯛ ꯆꯠꯄ ꯌꯥꯔꯛꯏꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯔꯅꯜꯅ ꯍꯥꯏꯔꯛꯏ ꯑꯦꯂꯥꯁꯅ ꯍꯥꯂꯟꯒꯤ ꯃꯒꯨꯟ ꯑꯁꯤ ꯐꯖꯅ ꯈꯪꯕꯅꯤꯅ ꯃꯤꯁꯟ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯂꯥꯁꯁꯨ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨꯗ ꯌꯥꯎꯕ ꯇꯥꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗꯒꯤ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯃ ꯇꯣꯡꯂꯗꯨꯅ ꯄꯥꯏꯊꯣꯔꯛꯏ ꯃꯈꯣꯏꯅ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯃ ꯇꯣꯡꯂꯗꯨꯅ ꯄꯥꯏꯊꯣꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯋꯥꯜ ꯑꯃ ꯈꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯏ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯋꯥꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯗ ꯈꯔ ꯄꯤꯗꯕ ꯌꯥꯔꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯗ ꯑꯁꯤ ꯐꯪ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯁꯨ ꯌꯥꯅꯤ ꯑꯃꯁꯨꯡ ꯆꯪꯂꯛꯄꯁꯨ ꯌꯥꯒꯗꯣꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯗ ꯑꯗꯨ ꯄꯤꯔꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯂꯥꯁꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯃꯤꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃ ꯁꯨꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯅꯤ ꯑꯃꯁꯨꯡ ꯍꯥꯂꯟ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯒꯤ ꯐꯣꯇꯣ ꯑꯃ ꯎꯏ ꯍꯥꯂꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯕꯦꯜꯅ ꯃꯆꯥꯅꯨꯄꯥꯗꯧꯅ ꯌꯣꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯍꯜꯂꯤ ꯍꯥꯂꯟ ꯑꯁꯤ ꯃꯃꯥꯅ ꯁꯥꯈꯤꯕꯅꯤꯅ ꯃꯃꯥꯒꯤ ꯑꯣꯔꯗꯔ ꯂꯣꯏꯅ ꯐꯣꯂꯣ ꯇꯧꯏ ꯑꯃꯁꯨꯡ ꯍꯥꯂꯟꯅ
Elas asibu machanupi dauna khalali masigi matungda mama aduna mayamda meeting tawbagi video mathai video sida mama sina hariba asi haujikan matamdadi AI asi yawrugadi hingba ngamdre AI gi sakti si kyam legi habasi mahana mayamda explain tawduna lei makoi si haujikti yam advance oirabani marumaduna aikoi miyoibagi civilization asi mangdana bagi damakta aikoina AI ga connect tawba tai masibu connect tawgi haitaragadi aikoisu neural link ama sijinakani masigi device asi sijinakadabani makoi connect tawgi mawng asi one way da connect tawgoduribani aikoina makoibu control tawbadi ngamgani makoina akoibu control tawbadi ngamoi haiduna haire karigumba miyoibagi loksing amasung AI gi loksing asi punjan bataragadi miyoibagi damakta yamna afaba sangchara masema ngamgani haiduna haire mamangda elaski mamana sakhibagi model asi asumna sakhi masigi mathangi sinda aikoina uba fangiba asi engara dura ranger kya marumga colonel ga mafam maduda wari sanaduna leibagi mawng asi uba fangi mafam maduda briefing tawnabagi damakta elasu che kya marum pajru lai asuk yamna chawkalaba matam asida che poduna laklibasibu kadaidagi printer thiruribano haiduna mafam maduda leiriba ranger singaduna elas ponongna birami madura elas na hare nakoina neural link ana sisindaribadu madu hack tawba yai marumaduna madu loina loktho haiduna hare aigoi mission gi briefing asi download tawkini marumaduna loktho haiduna maana mafam madura leiriba neural link samliba ranger singadura hare amasung ranger singadasu makoigi device singadu loina lokthonakhi masigi matung mahana Andromeda hariba galaxy sida leiriba planet asigi matangda mayamda briefing tawba hore mafam asi miyoibagi damukta sakhibanate miyoibadi mafam asida oxygen yawdana hingba ngamoi alu itaragadi halanna mafam asi khallibase karigino haiduna hangi miyoibana laktanabagi damakta mafam asi khallibani haiduna hare karigumana koina nakoigi suit singadure tholaktuna oxygen phangda taragadi nakoi yam thuna sigani haiduna su hare ngandriba wasing aduda ranger singadure thawwa sakhide makoina sijinariba armor asi yamna sophisticated oiba yamna powerful oiba armor ni maramaduna neural link adu sijinaduna makoina armor du control torobanina makoisu power yamna leire haiduna makoina khanjai madigi elas naire nakoina neural link sijinai haiduna yamna harawbagi mohong adu tawgano madusu device amani maramaduna madusu hack tawbanga mi haiduna hare aduga karigumba masi halana hack tawkiba tarakadi nakoi mafam amutada lengba lakpa ngamoi haiduna su hare wafam singadu tawa matamda colonel aduna briefing adu lefanki amasung makha tabde ai tawja hawragi haiduna mahana elas bu mafam adure thadore masigi matungda aikoina GI-39 hariba planet asida makoigi spaceship adu pasilakpagi mawng asi uba fangi mafam adugi atmosphere adu yoksilakpa matamda mafam adugi hangar aduda ranger kya sing adusu makoigi suit sing adusu senabai damakta sem saduna lerami armor sing adu uba matamda elasu masibu sijinaba matamda kudong thiningai oigadra natraka oiroidra haiduna khanjaduna lei madurigi mafam aduda colonel lai colonel na elas hare aina nangi briefing adu lepan khibai maramdi nangi briefing adu taba matamda aigi ranger sing asi soidana kiragani maram aduna aina nangi briefing adu lepan khibani sauba yade haiduna hare wahaidu ta matamda elas nasu aibu ngabiu tanjadu da isu madugu wafam sing adu haramoidabani haiduna hare asum thodana makoisu sem chaduna colonel adusu mahaki sudadu sechanki tanjadu da makharomdagi bomb khara missile khara lakhi missile sing aduna makoigi aircraft adu thugaiki asum thodana mafam adura leriba mi sing adusu mai magi potong laduna mafam aduragi loina paithonglakhi armor sepa kanggo adusu mafam aduragi asum chongthanakhi tawdabu elasu khudong thiningai mong ubaduda colonel aduna mahapu shot amada hapchanki elas di armor si karamna sijina kadapno haibsi khangde maduda general aduna neural link adu sammu adu taragadi loina khangani haidun hare madugi matung elas so spacecraft adudagi tarakhi spacecraft adura makhoigi habidi halangi teamna attack camera tokchalai makoju handuna makoida attack camera tawi suit adugu mahaka sing tongbagi damakta suit aduda yawriba AI aduna mahak neural link sijina haidun hai tawdabu neural link asi sujin sijina haiba yakhide masu makada asum tarapu matamda aba madura leiba ranger amana mahapu kanbiki asum todana makoigi spacecraft adudagi GI-39 hariba planet asida makoi crash landing tawki elasu planet aduda land tarpa matamda mahaki makogadu yaiki mahana mafam madura leiriba mising aduga contact tawnaba honai tawdabu amata contact establish tawba ngamkhide marumadura mahaksu kapsaba natana upai lekhide madudagi mahaki sutaduda yawriba system adu on tawre system aduda mahana mahaki rescue pod adu kadaida legi haiduna thire rescue pod adugi leifam adu mahaki AI aduna hare madurigi elaso mafam maduri yamna thuna puduna chalo haiduna mahani AI adura order pirakhi mahaki sulajira yawriba AI sigi maming asi Smith kawe Smith chu mahaki suladu chong dura mafam madura chale
ꯍꯥꯏꯕꯗꯤ ꯔꯦꯁꯀ꯭ꯌꯨ ꯄꯣꯠ ꯑꯃꯅ ꯆꯠꯂꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯣꯡꯗꯨꯅ ꯆꯠꯄꯅꯤ ꯃꯗꯨꯗ ꯑꯦꯂꯥꯁꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯨꯝꯅ ꯆꯣꯡꯗꯨꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯌꯦꯡꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯎꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯌꯦꯡꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯎꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯀꯥꯞꯊꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯂꯥꯁꯇꯨ ꯁꯨꯠ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ AI ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯨꯠ ꯑꯗꯨ ꯈꯔ ꯃꯈꯩꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯨꯠ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯆꯠꯂꯗꯨꯅ ꯑꯁꯨꯝ ꯄꯨꯗꯨꯅ ꯂꯥꯛꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯁꯨꯝ ꯇꯞꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ AI ꯁꯤꯡꯗꯒꯤ ꯃꯈꯣꯏꯕꯨ ꯀꯟꯖꯕ ꯉꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯇꯞꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯦꯂꯥꯁꯅ ꯃꯍꯥꯛꯀꯤ AI ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯨꯠ ꯑꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯠ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅ꯭ꯌꯨꯔꯦꯜ ꯂꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯤꯡ ꯇꯧꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯀꯣꯏꯁꯟ ꯑꯗꯨ ꯍꯪꯗ꯭ꯔꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯨꯟꯅ ꯈꯨꯠꯂꯥꯏ 8 ꯌꯥꯎꯏ ꯑꯗꯨꯒ ꯑꯥꯏꯑꯣꯟ ꯕꯣꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯆꯥꯔꯛꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯗꯨꯅ AI ꯑꯗꯨꯅ ꯑꯦꯂꯥꯁꯇ ꯍꯥꯏꯔꯛꯏ ꯑꯦꯂꯥꯁ ꯑꯃꯁꯨꯡ ꯁ꯭ꯃꯤꯊ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯗꯨꯗ ꯁ꯭ꯃꯤꯊꯅ ꯑꯩ ꯑꯁꯤ ꯁ꯭ꯃꯤꯊ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯤꯡ ꯊꯣꯜꯂꯤꯕꯁꯤꯕꯨ ꯊꯣꯏꯗꯣꯛꯄ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯁꯨꯝꯅꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯧꯕꯇꯕꯨ ꯁ꯭ꯃꯤꯊꯅꯗꯤ ꯑꯩꯁꯨ ꯑꯍꯤꯡꯕ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯁꯨꯝ ꯌꯦꯠꯅꯔꯛꯏ ꯃꯔꯩ ꯁꯨꯝ ꯌꯦꯠꯅꯔꯛꯄ ꯃꯇꯝꯗ ꯃꯔꯩ ꯑꯗꯨ ꯁ꯭ꯃꯤꯊꯅ ꯉꯝꯃꯛꯄꯗꯒꯤ ꯅꯪ ꯃꯔꯩ ꯌꯦꯠꯄ ꯌꯥꯝꯅ ꯍꯩꯖꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯝꯍꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯔꯦꯁꯀ꯭ꯌꯨ ꯄꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯂꯥꯛꯏ ꯃꯈꯣꯏꯁꯨ ꯎꯟꯇꯅ ꯊꯜꯂꯕ ꯖꯒꯥ ꯑꯗꯨ ꯂꯥꯟꯊꯣꯛꯂꯛꯇꯨꯅ ꯖꯪꯒꯜ ꯑꯃꯔꯣꯝꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯣꯞ ꯄꯣꯏꯟꯠ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ ꯗ꯭ꯔꯣꯞ ꯄꯣꯏꯟꯠ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯈꯣꯏ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯗꯒꯤ ꯁꯤꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯂꯥꯁꯅ ꯁ꯭ꯃꯤꯊꯇ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗ ꯍꯥꯔꯂꯦꯟ ꯑꯃꯁꯨꯡ ꯍꯥꯔꯂꯦꯟꯒꯤ ꯃꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯖꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯒꯤ ꯗꯣꯛ ꯇꯦꯡꯛꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯣꯝꯖꯤꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯀꯔꯅꯜꯕꯨ ꯊꯤꯔꯛꯏ ꯀꯔꯅꯜꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯖꯣꯏ ꯀꯧꯔꯤꯕ ꯁꯨꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯨꯠ ꯑꯗꯨꯗ ꯀꯔꯅꯜꯗꯤ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯅꯜ ꯑꯁꯤꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯄꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯤꯡꯕ ꯖꯤꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯈꯛꯇ ꯃꯉꯥꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯖꯈꯤ ꯑꯃꯁꯨꯡ ꯀꯞꯆꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯥꯁꯀꯥ ꯍꯥꯏꯔꯤꯕ AI ꯑꯁꯤ ꯑꯃꯨꯛ ꯊꯦꯡꯅꯈꯤ ꯔꯣꯕꯣꯠ ꯑꯁꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯥꯠꯈ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯥꯁꯀꯥ ꯂꯩꯔꯝꯃꯤꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯈꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯔꯂꯦꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯅ ꯀꯥꯁꯀꯥꯒꯨꯝꯕ AI ꯀꯌꯥꯃꯔꯨꯝ ꯃꯐꯝ ꯑꯁꯤꯗ ꯁꯥꯗꯨꯅ ꯂꯩꯔꯝꯃꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯁꯤ ꯃꯉꯣꯟꯗ ꯐꯥꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯔꯂꯦꯟꯒꯤ ꯔꯣꯕꯣꯠ ꯀꯌꯥꯃꯔꯨꯝꯁꯨ ꯊꯣꯝꯖꯤꯜꯂꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯔꯦꯟꯖꯔꯁꯨ ꯅꯠꯇꯕꯅꯤꯅ ꯑꯦꯅꯥꯂꯤꯁꯅꯤ ꯃꯍꯥꯛ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯂꯤ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯈꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯃꯤꯊꯇ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯑꯩꯕꯨ ꯀꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯃꯤꯊꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯦꯂꯥꯁꯄꯨ ꯌꯥꯝꯅ ꯊꯨꯅ ꯄꯨꯗꯨꯅ ꯆꯦꯜꯂꯛꯏ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯅꯁꯨ ꯑꯦꯂꯥꯁꯄꯨ ꯇꯥꯟꯅꯔꯛꯄꯗꯤ ꯂꯦꯞꯈꯤꯗꯦ ꯃꯗꯨꯗꯒꯤ ꯑꯦꯂꯥꯁꯅ ꯁ꯭ꯃꯤꯊꯇ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁ꯭ꯃꯤꯊꯅ ꯑꯩꯈꯣꯏꯗ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯁꯤ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯀꯥꯞꯂꯕꯁꯨ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯂꯥꯁꯇ ꯍꯥꯏꯔꯛꯏ ꯉꯁꯥꯏꯒꯤ ꯀꯥꯞꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯗꯨꯕꯨ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯗ ꯀꯥꯞꯁꯤꯟꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯥꯏꯀ꯭ꯂꯣꯟ ꯑꯃ ꯎꯪꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯁꯥꯏꯀ꯭ꯂꯣꯟ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯥꯁꯀꯥꯅ ꯃꯈꯣꯏꯗꯁꯨ ꯑꯦꯇꯦꯛ ꯀꯌꯥꯃꯔꯨꯝ ꯇꯧꯁꯤꯜꯂꯛꯏ ꯁꯥꯏꯀ꯭ꯂꯣꯟ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯛꯄ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯐꯝ ꯑꯃꯗ ꯇꯥꯈꯤ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯁꯨ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯦꯂꯥꯁꯇ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯥꯏꯑꯣꯟ ꯕꯣꯝ ꯑꯗꯨ ꯁꯤꯖꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯂꯥꯁꯇ ꯍꯥꯏꯔꯛꯏ ꯑꯦꯂꯥꯁꯅꯗꯤ ꯃꯁꯤ ꯇꯧꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯑꯥꯏꯑꯣꯟ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯟꯕ ꯇꯥꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯗꯨꯁꯨ ꯄꯨꯡꯀꯣꯛ ꯀꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯁꯀꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯀꯥꯁꯀꯥꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯄꯨꯊꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯑꯦꯂꯥꯁꯅ ꯍꯪꯉꯤ ꯀꯔꯤꯒꯨꯝꯕ ꯑꯥꯏꯑꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯄꯨꯊꯕꯒꯤ ꯆꯥꯡꯁ ꯌꯥꯝꯅ ꯋꯥꯡꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯥꯁꯀꯥꯁꯨ ꯇꯥꯈꯤ ꯑꯃꯁꯨꯡ ꯑꯦꯂꯥꯁꯁꯨ ꯇꯥꯈꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥ ꯑꯃꯗ ꯇꯥꯟꯅꯈꯤꯕꯅꯤ ꯑꯦꯂꯥꯁꯅ ꯁꯨꯔꯨꯡ ꯑꯃꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯇꯦꯛꯈꯤ ꯇꯧꯕꯇꯕꯨ ꯁꯨꯠ ꯑꯗꯨꯗ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯞꯁꯟꯁꯨ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯇꯦꯛꯄ ꯁꯔꯨ ꯑꯗꯨ ꯐꯖꯅ ꯖꯣꯏꯟ ꯇꯧꯕꯤꯈꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯌꯣꯠ ꯑꯃ ꯐꯨꯝꯈꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯦꯂꯥꯁꯁꯨ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁ꯭ꯃꯤꯊꯅ ꯂꯣꯂꯤꯄꯣꯞ ꯑꯃ ꯄꯤꯈꯤ ꯂꯣꯂꯤꯄꯣꯞ ꯑꯁꯤ ꯄ꯭ꯔꯣꯇꯤꯟ ꯌꯥꯝꯅ ꯌꯥꯎꯕ ꯂꯣꯂꯤꯄꯣꯞꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯣꯂꯤꯄꯣꯞ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯇꯕ ꯍꯥꯏꯕꯁꯨ ꯑꯣꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯕꯤꯅꯦꯠꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯈꯣꯝꯖꯤꯟꯈꯤꯕ ꯗꯣꯛ ꯇꯦꯛꯁꯤꯡ ꯑꯗꯨ ꯎꯏ ꯗꯣꯛ ꯇꯦꯛꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯤꯕꯨ
हिंगीगद्रा नत्रगना सिरगद्रा हाइबगी अवाब अमा महाक पुदुना चली मदुदगी एलासना अखोइगी सर्वाइवलगी चांग असे क्याम वांगे हाइदुना हरे यामनदी वांगदे करिगुंबा अखोइनी सिंग तौना बतारगदी अखोइनी हिंगबा याइ हाइदुना हरे मतो उसुमना एलास अमसुंग स्मिथ मखोइनी न्यूरल लिंक सिजनदुना कनेक्ट तौनखी हाइबदी सिंक्रोनाइजेशन तौनखी मदुदगी एलासना हरे करिगुंबा नंगा इगर सिंग तौना बतारगसो नंगना आइगी कोक्ता लेबा प्राइवेट ओइबा वासिंग असिदि नंगना स्कैन तौबा यारोइ हाइदुना हरे असुम तौदुना मखोइनी सो करोम चक्कनी हाइदुना मखोइ खनदुना लेखी सोमनाकनदी कासकासु लेबादुदगी थोलक्रे अदुगा महाक्सो एलासकी लेबगी पावसी महाना हालन तमी हालना महापो थीदुना पोरो हाइदुना हरे हाते हातोकनु हाइदुना ऑर्डर पिरे सोमनाकनदने खोइना उबा फंगलिबासी हालन हरेबा एआई सिना महाना कर्नल बु फाजिन्दुना थमी अमसुंग मफम मदुना महान इंट्रोगेशन चथदुना यामना थीना टोर्चर तौबिदुना लेबगी मोंग असी अखोइना उबा फंगी सोमनाकनदना एलास अमसुंग स्मिथ वारी सनादुना लै मखोइनी से कंप्लीटली सिंक्रोनाइज तौनबगी दमकता स्मिथना एलासता वहम क्या मरम हंगदुना लै मदगी स्मिथना हरे अइना करिगुबा हालंगी वहाई असी पलुबा मतमदा नंगी मेमोरी नंगी वाखलोंदा स्पाइक अमा लै नंगा मागसी नुसिनरम हाइदुना हंगी मदुरा एलासना नुसिनदी हाइदुना हरे असुम तौदुना ममांग तकी आंगांग ओरिंगै मतमदा हालना मखोई इमुंगदा लेबगी मेमोरी अदु महाना फ्लैश तौरे मतमदुदा हालन हरेबा नुपा सिना मखोई इमुंगदा डोमेस्टिक हेल्प ओइना थबक तौदुना लेबनी मतो उसुमना मखोई इनेगी सिंक्रोनाइजेशन असी 40% तौबु ngamki अमसुंग स्मिदा महापु टेकता कादिना थमगनी हाइदुना वासखी सुरुंग अदुदगी मखोइना मपाला थोलके हाइतारगदी मीटर चौवा मुति चत्तबा यारोइ हाइदुना हरे स्मिथ की बैटरी से पुंग 13 खक ngaire बैटरी लोइगदबा अमसुंग रेस्क्यू पोल अदुसु मफम अदुरे किलोमीटर 53 लामना लेरि हाइदुना हरे मतो उसुमना मखोइसु मफम अदुरगी थोले मफम अदुरे हेक थोलपा मतमदा कास्का की ड्रोन अमना मखोइबो डिटेक्ट तौखि अमसुंग कास्का सु मखोइबो कोइतान दानरे मखोइसु मफम अदुरा असुमसुम लापा मतमदा मखोइना मफम अदुरा लेरिबा नुपाउसिंग अदुदा अंगपम मखलगी ब्लू मचुगी अरंगबा मो ओखे अमसुंग मफम अदुरा लेरिबा लेसिंग अदुसु लंगतृ लंगबगी मोंग अदुसु ओखे मफम अदुरा लेरिबा लेसिंग अदुगी ममिंग अदु एलासना प्लांटी हाइना थोनखी स्मिथना मसिगी ममिंग असेसु रेकॉर्ड तौसनखी मफम अदुरा लापा मतमदा मखोइगी मनिंगदा कास्काना तानरकनी हाइबसि खंगबदगी मखोइना मफम अदुरा माइन क्या मनुमसु फुमदनुना थममी मफम अदुरा कास्काना मखोइबो तानादुना लापा मतमदा माइन सिंग अदु पोखाइबदगी कास्कासु मफम अदुदा मंग खतंग तत्तन तादुना लेहमी मसिगी मतुंगदा महाना कास्कागी मकोगदुदा ट्रांसमीटर यावबदु येंगनदुना महान हालनगी मफम खंगकी अमसुंग कास्कागी मकोदु खोंबांग नेखाइदुना थुगाइखी एलासो हालनगी केम अदुरा चलदुना महाकी जगह अदुबो टेक तौरदुना ICN की फोर्स ना मफम अदुबो थुगाइनबगिदमक्ता सिनबा पामे तौबतबु स्मिथनदी याखिदे मरमदि मफम अदुरा चपा मतमदा खुदोंग थिनिंगाइ ओइ ममांगथक्ता एलास की सेफ्टी असी स्मिथना तौगनि हाखिबनिना महाना मफम अदुरा चटखिबा थिंगबनी तौबतबु एलासना महाकी न्यूरलिंग अदु लौथोके तौबा मतमदा एलास की बॉडी अदु स्मिथना कंट्रोल तौखि माग लेंगबा लाकबा याखिदे मसिगी मतुंदा महाना हालनगी मेमोरी सि उहले हालन बुनंगना सुयामना सावरिबसि करिगिनो हाइदुना हरे एलासना महापु कंट्रोल तौबसि लेपु हाइदुना हरकपदगी महाक्सु कंट्रोल तौबदु लेपखि मदगी एलासना हरे करिगुंबा खोइना हालनगी गेम असि थुगाइदबा तारगदी अमसुंग हालन बहातबा तारगदी अखोइगी मी म्याम सिरखिबसि अरेमदा सिबा तारगनी हाइदुना हरे वफम सिंगदु ताबा मतमदा स्मिथसु याखि अमसुंग मखोइनी हालनना लेरिबा गेम अदु तमना चले मखोइना गेम अदु तमना चपा मतमदा AI की मतंगदा वारी सानादुना चले एलासनादी महाके मकुक्सि पागनु हाइदुना अमुसु थिंगे असुम तौदुना मखोइनी हालनगी गेम अदु तमना यौरे हालनगी गेम अदु यौबको मतमददी मखोइदि ngapna kham thengre maramdi मफम मदुदा सिविलाइजेशन अमा पुरा लिंखतुना लेबगी टाइपता शहर अमा लेबदौना लेरमी मसिदगी हेदोरक्तुना मखोइना लाखिबा स्पेस क्राफ्टसु मखोइना मफम मदुर लौसिनदुना थामे अमसुंग स्पेस क्राफ्टदु यावरिबा न्यूक्लियर वेपन सिंग अदुसु मखोइना लोइना कंट्रोल तौखि मफम मदुर एलासना टारगेट तौनबगिदमक्ता बीकन अमा फुमजन्दुना थममी हाइबदी ICN ना मखोइबु थिरक्नबगिदमक्ता बीकन अमा फुमखिबनी बीकन अदु फुमलिंगै तंजादुना मफम अदुदा लेरिबा AI सिंग अदुना मखोइबु उखिबदगी मखोइबु कोइतान तानरे मफम अदुदा लेरिबा हालन अमसुंग हालनगी सिवाई सिंग अदुना स्मिथ पु हेक तौखि अमसुंग स्मिथ मफम अदुदगी चेलपु मतंदा महाक सतौंग ताखि मतो उसुमना मफम अदुदा एलासु मखोइना फाखिबा हाइबदो ओइखि मदगी पृथ्वीदना कर्नलदा एलासना थारखिबा मेसेज असि फंखि मदुरा कर्नलना खलिबा असि एलासना करिगिदमक्ता अइंगोना मेसेज थारखलिबना महांगना थारकदब नते अतोपा मीना थारकदबनी करिगुबा बेटल सेबसि हालनगी मखुता ताखिबा तारगदी मदुरा यावरिबा न्यूक्लियर वेपन अदुना पृथ्वी असिबु पुंगतुम तुमनबा यादुरिबनि हादुना महाक पाखतखि एलासु फाजनदुना लेरिबा मफम अदुदा हालन लाई हालन असि मवांगथक्तदि महाकी मिनाय ओइदुना लेबनि हाइबदि मखोइगी डोमेस्टिक वर्क तौनबगिदमक्ता थमखिबनि
ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯍꯥꯂꯟꯅ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯃꯥꯁꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯃꯥꯗ ꯑꯩꯁꯨ ꯏꯃꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯂꯟꯗ ꯑꯦꯂꯥꯁꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯡꯍꯜꯂꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤ ꯇꯪꯈꯥꯏ ꯑꯃ ꯑꯩꯅ ꯂꯣꯏꯁꯤꯜꯂꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯤ ꯇꯪꯈꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯤꯡꯃꯤꯟꯅꯒꯅꯤ ꯑꯃꯁꯨꯡ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯑꯦꯂꯥꯁꯁꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 19ꯒꯤ ꯃꯇꯨꯡꯗ ꯀꯥꯁꯀꯥ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯗꯣꯔꯛꯄꯗ ꯑꯦꯂꯥꯁꯅ ꯃꯉꯣꯟꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯍꯥꯂꯟꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯂꯗꯨꯅ ꯕꯦꯇꯜꯁꯤꯞ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯍꯥꯂꯟꯅ ꯁꯤꯟꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯦꯂꯥꯁꯅꯁꯨ ꯕꯦꯇꯜꯁꯤꯞ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯋꯥꯔꯍꯦꯗ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯔꯤꯕ ꯕꯦꯇꯜꯁꯤꯞ ꯑꯗꯨꯁꯨ ꯍꯥꯂꯟꯗ ꯌꯥꯝꯅ ꯂꯦꯝꯅ ꯄꯤꯊꯣꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯀꯔꯅꯦꯜꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯁꯋꯥꯔꯗ ꯈꯔꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯧꯗꯨꯅ ꯍꯥꯏꯕꯗꯤ ꯗꯤꯚꯥꯏꯁ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯃꯤꯠꯇꯒꯤ ꯊꯤꯜꯂꯗꯨꯅ ꯂꯧꯈꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯣꯔꯁ ꯐꯤꯜ ꯍꯥꯏꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯋꯥꯜ ꯑꯃ ꯂꯩꯕꯗꯨꯕꯨ ꯃꯗꯨ ꯂꯥꯟꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯤꯌꯔꯦꯟꯁ ꯀꯣꯗ ꯑꯗꯨ ꯃꯍꯥꯛꯅ ꯑꯦꯂꯥꯁꯇ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯃꯁꯨꯡ ꯑꯦꯂꯥꯁꯄꯨ ꯇꯣꯔꯆꯔ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯟꯖꯤꯜꯂꯗꯨꯅ ꯀꯣꯜ ꯑꯗꯨꯁꯨ ꯂꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯅꯦꯜꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯦꯂꯥꯁꯇ ꯀꯧꯔꯛꯏ ꯅꯪꯒꯤ ꯁ꯭ꯃꯤꯠ ꯑꯗꯨꯗꯤ ꯀꯩꯗꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁ꯭ꯃꯤꯠꯀꯤ ꯄꯋꯥꯔ ꯗꯥꯎꯟ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯣꯔ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯌꯥꯎꯔꯤꯕ ꯃꯈꯩꯗꯤ ꯃꯈꯣꯏ ꯗꯥꯎꯟ ꯇꯥꯕ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯃꯤꯠꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅ꯭ꯌꯨꯔꯦꯂꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯃꯤꯠꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯍꯟꯈꯤ ꯃꯗꯨꯒꯤ ꯁ꯭ꯃꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯤ 100% ꯁꯤꯡꯛ ꯇꯧꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁ꯭ꯃꯤꯠꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯦꯂꯥꯁ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯍꯜꯂꯤꯕꯁꯤ ꯑꯩꯅ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁ꯭ꯃꯤꯠꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜ ꯀꯩꯝꯇ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯥꯂꯟꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯦꯂꯥꯁꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯨꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯂꯥꯛꯏ ꯐ꯭ꯂꯥꯁꯕꯦꯛ ꯑꯁꯤꯗ ꯑꯦꯂꯥꯁꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯑꯃꯁꯨꯡ ꯍꯥꯂꯟꯒ ꯂꯩꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯜꯂꯛꯈꯤ ꯍꯥꯂꯟꯕꯨ ꯃꯃꯥꯅ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯜꯂꯛꯈꯤꯕꯅꯤ ꯍꯥꯂꯟ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯣꯏꯈꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯕꯗꯤ ꯑꯦꯂꯥꯁꯁꯨ ꯃꯍꯥꯛꯇꯧꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅꯕ ꯍꯣꯠꯅꯈꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯁꯨ ꯍꯥꯂꯟꯗꯧꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯈꯜꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯅ꯭ꯌꯨꯔꯦꯂꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯍꯥꯂꯟꯒ ꯀꯅꯦꯛ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯂꯥꯁ ꯑꯗꯨꯅ ꯍꯥꯂꯟꯒ ꯀꯅꯦꯛ ꯇꯧꯕ ꯃꯇꯝꯗ 1 ꯋꯦ ꯈꯛꯇꯪ ꯀꯅꯦꯛ ꯇꯧꯕꯅꯤ ꯇꯧꯕꯇꯕꯨ ꯍꯥꯂꯟꯅ ꯂꯧ ꯑꯃ ꯇꯧꯔꯗꯨꯅ 2 ꯋꯦ ꯀꯅꯦꯛ ꯇꯧꯅꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯂꯥꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯕꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯆꯥꯅꯨꯄꯤꯅꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ ꯆꯥꯟꯁ ꯑꯗꯨ ꯂꯧꯗꯨꯅ ꯃꯍꯥꯛꯅ 2 ꯋꯦ ꯀꯅꯦꯛ ꯇꯧꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯍꯟꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯈꯣꯏꯅꯤꯅ ꯀꯅꯦꯛ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥ ꯑꯗꯨ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯂꯟꯕꯨ ꯑꯃꯨꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯅ꯭ꯌꯨꯔꯦꯂꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯗꯤ ꯍꯥꯂꯟꯅ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯂꯧꯊꯣꯛꯍꯜꯂꯛꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯠꯆꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯍꯥꯂꯟꯅ ꯀꯥꯁꯀꯥꯕꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯗꯨꯅ ꯃꯍꯥꯛꯅ ꯑꯦꯂꯥꯁꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯜꯍꯟꯈꯤ ꯇꯧꯕꯇꯕꯨ ꯃꯃꯥ ꯑꯗꯨꯗꯤ ꯃꯊꯟꯇ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯆꯗꯨꯅ ꯁꯤꯍꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯦꯂꯥꯁꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯛꯆꯈꯤ ꯑꯃꯁꯨꯡ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯃꯍꯥꯛꯅ ꯄꯣꯠꯂꯨꯝ ꯑꯁꯤ ꯃꯊꯃꯣꯏꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯁꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯃꯤꯠ ꯑꯃꯁꯨꯡ ꯀꯔꯅꯦꯜ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯁ꯭ꯃꯤꯠꯅ ꯍꯥꯏꯔꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯪꯅ ꯊꯣꯛꯍꯟꯒꯦ ꯌꯥꯎꯅ ꯊꯣꯛꯍꯟꯈꯤꯕꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯥꯂꯟ ꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩ ꯊꯣꯛꯂꯛꯂꯤꯕꯁꯤꯗꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯟꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯊꯥꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ 100% ꯁꯤꯡꯛ ꯇꯧꯅꯈꯤ ꯃꯗꯨꯒꯤ ꯁ꯭ꯃꯤꯠꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝꯗꯨ ꯃꯉꯣꯟꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛ ꯑꯞꯒ꯭ꯔꯦꯗ ꯇꯧꯈꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯠ 4-5 ꯄꯥꯜꯂꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ AIꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯈꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯍꯥꯂꯟꯒ ꯊꯦꯡꯅꯈꯤ ꯃꯈꯣꯏꯒꯤ ꯕꯦꯇꯜꯁꯤꯞ ꯑꯗꯨꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯇꯧꯗꯨꯅ ꯂꯩ ꯑꯦꯂꯥꯁꯀꯤ ꯂꯝꯕꯤ ꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯀꯔꯅꯦꯜ ꯂꯥꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯈꯥꯏꯒꯟꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯗꯨꯅ ꯕꯣꯝ ꯃꯌꯥꯝ ꯄꯣꯈꯥꯏꯍꯟꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ AIꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯅꯦꯜꯁꯨ ꯁꯤꯈꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯥꯁ ꯑꯃꯁꯨꯡ ꯍꯥꯂꯟ ꯈꯛꯇꯪ ꯃꯥꯌꯣꯛꯅꯕ ꯇꯥꯈꯤ ꯑꯦꯂꯥꯁꯁꯨ ꯕꯦꯇꯜꯁꯤꯞ ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯇꯧꯕꯇꯕꯨ ꯍꯥꯂꯟꯅ ꯕꯣꯝ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯕꯦꯇꯜꯁꯤꯞ ꯑꯗꯨ ꯇꯝꯅ ꯆꯪꯕ ꯉꯝꯈꯤꯗꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯏꯕꯗꯤ ꯁ꯭ꯃꯤꯠ ꯑꯃꯁꯨꯡ
ꯑꯦꯂꯥꯁ ꯃꯈꯣꯏꯅꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯅꯈꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯕꯨ ꯍꯦꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯔꯍꯦꯗꯁꯤꯡ ꯑꯁꯤꯕꯨ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯄꯤ ꯍꯥꯏꯗꯨꯅ ꯁ꯭ꯃꯤꯊꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯇꯝ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯖꯝꯞ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯦꯠꯂꯥꯁꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯕꯨ ꯀꯥꯞꯊꯈꯤ ꯃꯤꯁꯥꯏꯜ ꯑꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯌꯧꯕꯒ ꯇꯟꯖꯥ ꯆꯞ ꯆꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯔꯍꯦꯗꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯗꯨꯅ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯁꯨ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯍꯥꯂꯟꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯃ ꯁꯠꯇꯣꯔꯛꯏ ꯊꯥꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯦꯠꯂꯥꯁ ꯑꯃꯁꯨꯡ ꯁ꯭ꯃꯤꯊꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯃꯈꯣꯏꯅꯤ ꯂꯥꯟꯊꯦꯡꯅꯕ ꯌꯥꯕ ꯂꯥꯟꯊꯦꯡꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯦꯠꯂꯥꯁꯅ ꯁ꯭ꯃꯤꯊꯇ ꯍꯥꯂꯟꯒꯤ ꯃꯨꯚꯁꯤꯡ ꯑꯁꯤ ꯁ꯭ꯀꯦꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯍꯥꯂꯟꯒꯤ ꯃꯨꯚꯁꯤꯡ ꯑꯁꯤ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯥꯂꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯌꯥꯎꯔꯤꯕ ꯈꯨꯠ ꯑꯗꯨ ꯊꯥꯗꯠꯈꯤ ꯇꯧꯕꯇꯕꯨ ꯊꯥꯡ ꯌꯥꯎꯔꯤꯕ ꯈꯨꯠ ꯑꯗꯨ ꯑꯃꯨꯛ ꯁꯝꯖꯤꯜꯂꯛꯇꯨꯅ ꯑꯦꯠꯂꯥꯁꯇ ꯑꯦꯇꯦꯛ ꯑꯃꯨꯛ ꯇꯧꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁ꯭ꯃꯤꯊꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐ꯭ꯌꯨꯖꯟ ꯔꯤꯑꯦꯛꯇꯔ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯦꯟ ꯊꯣꯛꯂꯛꯄꯗꯒꯤ ꯑꯦꯠꯂꯥꯁ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯁ꯭ꯃꯤꯊꯅ ꯑꯦꯠꯂꯥꯁꯄꯨ ꯀꯜꯂꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯑꯦꯠꯂꯥꯁꯄꯨ ꯄꯝꯃꯤ ꯑꯃꯁꯨꯡ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯥꯂꯟꯒ ꯂꯥꯟꯊꯦꯡꯅꯩ ꯇꯧꯕꯇꯕꯨ ꯍꯥꯂꯟꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯊꯤꯅ ꯅꯩꯊꯠꯄꯤꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗꯒꯤ ꯑꯦꯠꯂꯥꯁ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯌꯣꯠꯆꯩ ꯑꯃꯅ ꯊꯤꯟꯗꯠꯂꯗꯨꯅ ꯍꯥꯂꯟꯕꯨ ꯍꯥꯠꯈꯤ ꯍꯥꯂꯟꯅꯗꯤ ꯑꯩꯕꯨ ꯍꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯦꯠꯂꯥꯁꯅ ꯅꯪꯒꯤ CPU ꯈꯛ ꯄꯨꯔꯒ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯃꯤꯊꯁꯨ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯁꯤ ꯑꯁꯨꯝ ꯍꯟꯊꯔꯛꯄꯗꯒꯤ ꯑꯦꯠꯂꯥꯁꯀꯤꯗꯃꯛꯇ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯁꯨꯡꯉꯗꯨꯅ ꯃꯍꯥꯛꯅ ꯑꯦꯠꯂꯥꯁꯀꯤ ꯊꯋꯥꯏ ꯀꯟꯕ ꯄꯥꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯦꯠꯂꯥꯁꯅꯁꯨ ꯁ꯭ꯃꯤꯊꯄꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯃꯤꯊ ꯃꯊꯟꯇ ꯁꯤꯖꯈꯤꯕ ꯑꯁꯤ ꯄꯥꯝꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯍꯟꯗꯛꯇꯤ ꯑꯦꯠꯂꯥꯁꯇ ꯃꯍꯥꯛꯅ ꯀꯣꯐꯤ ꯐ꯭ꯂꯦꯚꯔ ꯌꯥꯎꯔꯕ ꯂꯣꯂꯤꯄꯣꯞ ꯑꯃ ꯄꯤꯈꯤ ꯂꯣꯂꯤꯄꯣꯞ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯦꯠꯂꯥꯁ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁ꯭ꯃꯤꯊꯁꯨ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯗꯨ ꯁꯠꯗꯥꯎꯟ ꯇꯥꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ICNꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯏ ꯑꯦꯠꯂꯥꯁꯄꯨ ꯀꯟꯕ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯑꯦꯠꯂꯥꯁꯄꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯐꯝ ꯑꯗꯨꯗ ꯖꯦꯅꯔꯦꯜꯁꯨ ꯂꯥꯛꯏ ꯖꯦꯅꯔꯦꯜꯅ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯂꯩ ꯑꯗꯨ ꯁ꯭ꯃꯤꯊꯇ ꯌꯥꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩ ꯑꯗꯨ ꯑꯦꯠꯂꯥꯁꯇ ꯄꯨꯔꯛꯇꯨꯅ ꯄꯤꯕꯅꯤ ꯂꯩ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯉꯥꯎ ꯑꯐꯩ ꯑꯃꯅ ꯄ꯭ꯂꯥꯟꯇꯤ ꯍꯥꯏꯅ ꯊꯣꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯩ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯩꯅ ꯊꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯠꯂꯥꯁꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯔꯅꯜꯅ ꯍꯥꯏꯔꯛꯏ ꯐꯩꯗ ꯃꯗꯨꯅꯁꯨ ꯂꯩꯒꯤ ꯃꯃꯤꯡ ꯑꯁꯤꯗꯤ ꯂꯨꯅ ꯊꯣꯜꯂꯣꯏꯗꯕꯅꯤ ꯑꯔꯥꯏꯕ ꯃꯃꯤꯡ ꯊꯣꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯀꯥꯏ ꯈꯪꯕꯗꯒꯤ ꯍꯥꯏꯔꯛꯏ ꯀꯔꯅꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯈꯤꯕ ꯑꯥꯔꯃꯤ ꯔꯦꯟꯖꯔꯁꯤꯡ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤꯅ ꯅꯪꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯛꯂꯤ ꯃꯔꯝꯗꯤ ꯅꯪꯅ ꯃꯈꯣꯏꯒꯤ ꯗꯣꯛ ꯇꯦꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯦꯠꯂꯥꯁꯅꯁꯨ ꯖꯦꯅꯔꯦꯜ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯑꯦꯠꯂꯥꯁ ꯑꯁꯤ ꯔꯦꯟꯖꯔ ꯑꯣꯏꯅꯤꯡꯕꯅꯤ ꯇꯧꯕꯇꯕꯨ ꯑꯣꯏꯕ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯟꯗꯛꯀꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗꯒꯤꯗꯤ ꯖꯦꯅꯔꯦꯜꯅ ꯃꯍꯥꯛꯄꯨ ꯔꯦꯟꯖꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯔꯦꯟꯖꯔ ꯑꯣꯏꯍꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯑꯅꯧꯕ ꯑꯥꯔꯃꯔ ꯑꯃꯗ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯑꯅꯧꯕ ꯑꯥꯔꯃꯔ ꯑꯃ ꯁꯦꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯨꯠ ꯑꯁꯤꯗ ꯌꯥꯎꯔꯝꯃꯤꯕ AI ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯃꯃꯥꯡꯊꯛꯀꯤ ꯁ꯭ꯃꯤꯊ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯦꯠꯂꯥꯁ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯡꯀ꯭ꯔꯣꯅꯥꯏꯖ ꯇꯧꯅꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ